ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯁꯤꯀꯣ ꯌꯥꯎꯁꯪ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯃꯥꯗꯤ ꯍꯧꯈ꯭ꯔꯦ ꯃꯤꯅ ꯀꯥꯞꯅꯕ ꯄꯥꯏꯅꯕ ꯎꯕꯗꯨꯗ ꯌꯥꯗꯅ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯦꯆꯒꯥꯏꯁꯦ ꯈꯥꯂꯤꯗꯅꯦꯕ ꯆꯠꯈ꯭ꯔꯤꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯈꯥꯗ ꯃꯤꯅ ꯀꯥꯞꯅꯕꯗꯣ ꯎꯕꯗ ꯏꯁꯤꯡ ꯄꯤꯔꯛꯑꯣꯅ ꯈꯥꯡꯉꯝꯗꯅ ꯃꯥꯅ ꯉꯝꯗꯅ ꯏꯁꯤꯡ ꯈꯔ ꯄꯤꯔꯨꯔꯦꯕꯀꯣ ꯀꯥꯞꯄꯤꯁꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯄꯪꯀꯧꯗ ꯀꯧꯔꯦ ꯑꯩꯁꯦ ꯁꯨꯡꯈꯨꯝ ꯈꯨꯝꯗꯕ ꯑꯗꯩꯗꯤ ꯃꯈꯥꯗꯒꯤꯗꯤ ꯗꯤꯗꯤꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯅꯦ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃꯨꯛ ꯈꯤꯜꯂ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡꯒ ꯃꯥꯒ ꯁꯥꯟꯅꯔ ꯂꯩꯔꯦ ꯁꯥꯏꯀꯜꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯕꯥꯅꯤ ꯆꯪꯉꯒ ꯋꯥꯁ ꯇꯧꯔꯤꯌꯦ ꯑꯩꯅ ꯁꯣꯝꯗ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯃꯗꯨꯁꯨ ꯏꯟꯅꯈ꯭ꯔꯦ ꯅꯨꯡꯁꯤꯕꯅꯤ ꯌꯥꯝꯅ ꯁꯤ ꯉꯥꯡꯁꯦ ꯁꯤꯡꯉꯦ ꯌꯥꯝꯅ ꯈꯨꯁꯤꯡ ꯑꯃꯅꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯃꯕꯥꯅꯤ ꯉꯥꯛꯇꯪ ꯁꯥꯟꯅꯔꯝꯃꯒ ꯑꯗꯨꯝ ꯃꯤꯕꯨꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯌꯥꯎꯁꯪ ꯅꯨꯃꯤꯠꯅꯦꯕꯀꯣ ꯃꯑꯣꯡ ꯃꯥꯟꯗꯅ ꯏꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯃꯤꯒꯁꯦ ꯀꯥꯞꯅꯔꯤ ꯄꯣꯠꯅꯤꯀꯣ ꯀꯂꯔ ꯌꯥꯎꯋꯦꯕꯀꯣ ꯁꯤꯁꯤꯅ ꯁꯤꯒꯤ ꯏꯁꯤꯡꯁꯤꯅ ꯉꯔꯥꯡꯒꯤ ꯑꯉꯥꯡꯗꯣ ꯑꯗꯨ ꯁꯤꯒꯤ ꯀꯩꯁꯦ ꯃꯣꯏꯅ ꯏꯁꯤꯡ ꯍꯥꯜꯂꯤꯕ ꯁꯤꯗꯩꯅꯦꯕꯀꯣ ꯏꯆꯥꯅꯨꯄꯥꯁꯦ ꯃꯄꯤꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂ ꯂꯣꯏꯔꯕꯅꯤꯀꯣ ꯌꯨꯝꯗ ꯂꯥꯛꯑꯣ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯥꯟꯅꯔꯒ ꯀꯥꯞꯁꯜꯂꯤꯁꯦ ꯃꯥꯅ ꯇꯥꯟꯅꯔꯒ ꯀꯥꯞꯁꯜꯂꯤꯁꯦ ꯌꯦꯡꯉꯨꯀꯣ ꯑꯁꯤꯒꯤ ꯑꯆꯧꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯅꯅꯦꯕ ꯃꯥꯅ ꯀꯥꯞꯁꯟꯕꯤꯔꯤꯁꯦ ꯑꯉꯥꯡꯗ ꯇꯧꯔꯤꯁꯦ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯅꯝꯁꯤꯜꯂꯛꯄꯅꯦ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯣꯏ ꯌꯦꯡꯉꯨꯅꯦ ꯃꯤꯅ ꯂꯥꯡꯉꯤꯕꯅꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯂꯣꯏ ꯆꯣꯠꯇꯅ ꯂꯣꯏꯔꯕꯅꯤ ꯏꯪꯗꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯄꯥꯝꯗꯤ ꯄꯥꯝꯖꯗꯕꯅꯦ ꯃꯌꯥꯝ ꯂꯥꯡꯕꯅꯤꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯗ ꯀꯥꯡꯍꯧꯁꯨ ꯀꯥꯔꯝꯃꯦ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯑꯀꯥꯕ ꯀꯥꯡꯍꯧ ꯆꯥꯗꯣꯔꯦ ꯐꯖꯅ ꯍꯥꯎꯔꯅꯤ ꯃꯪꯒꯟꯒ ꯑꯂꯨꯒ ꯉꯧꯕꯅꯦꯕ ꯂꯐꯨ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯀꯥꯡꯍꯧꯁꯤꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯅꯨꯡꯊꯤꯟꯗꯅꯦꯕꯀꯣ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯔꯁꯤꯒꯤ ꯃꯃꯥꯡꯗ ꯖꯪꯒꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯖꯪꯒꯜꯗꯨꯗ ꯆꯪꯉꯒ ꯋꯥ ꯌꯥꯜꯂꯤꯅꯦ ꯑꯩꯁꯦ ꯍꯋꯥꯏ ꯌꯨꯡꯕꯒꯤꯀꯣ ꯑꯗꯣ ꯌꯥꯝ ꯁꯣꯡꯉꯝꯗꯧꯕꯩ ꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗꯗꯤ ꯏꯀꯣꯛ ꯀꯣꯛꯑꯝꯃꯦꯕ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯁꯣꯡꯉꯝꯒꯅꯤ ꯌꯥꯝꯅ ꯑꯗꯣ ꯊꯥꯡꯁꯦ ꯁꯣꯔꯤ ꯑꯣꯏꯕꯒꯤ ꯆꯠ ꯂꯥꯎꯅ ꯌꯥꯟꯕꯗ ꯇꯨꯞꯄꯗꯣ ꯑꯗꯨ ꯇꯨꯞꯇ꯭ꯔꯦꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯟ ꯂꯩꯔꯦ ꯃꯣꯏ ꯋꯥꯁꯦ ꯆꯨꯔꯨꯞ 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 ꯍꯧꯔꯒꯅꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯌꯨꯛ ꯉꯟꯇꯥꯗꯀꯣ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯁꯤꯡ ꯌꯥꯜꯂ ꯑꯗꯨꯝ ꯄꯨꯊꯣꯛꯈꯤꯕ ꯀꯗꯥꯏꯗ ꯌꯥꯜꯂꯤꯖꯥꯠꯅꯣ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯣꯏꯅ ꯌꯥꯟꯐꯝꯗꯣ ꯂꯣꯏ ꯊꯦꯡꯅꯔꯦ ꯑꯗꯣ ꯑꯩꯁꯦ ꯋꯥꯁꯦꯀꯣ ꯆꯤꯡꯊꯣꯛꯑꯦ ꯐꯖꯅ ꯆꯤꯡꯊꯣꯛꯑꯦ ꯑꯗꯨꯒ ꯆꯤꯡꯕꯗ ꯃꯣꯏꯒꯤ ꯇꯤꯡꯒꯪ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯍꯧꯋꯦꯕ ꯀꯩ ꯄꯥꯝꯕꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯌꯨꯕꯁꯦ ꯈꯣꯡꯗ ꯑꯃꯨꯛ ꯊꯣꯛꯐꯝꯗꯅꯦ ꯆꯤꯡꯊꯣꯔꯛꯏꯁꯦ ꯄꯥꯛꯊꯔꯒ ꯆꯪꯉꯤꯅꯦ ꯂꯣꯏꯁꯜꯂꯛꯑꯦ ꯁꯤ ꯃꯌꯥꯝꯁꯤꯅꯦꯕꯀꯣ ꯍꯋꯥꯏꯖꯩ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯃꯔꯤ ꯆꯠꯄ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒꯤ ꯌꯨꯡꯕꯒꯤ ꯁꯤꯅ ꯑꯩ ꯀ꯭ꯋꯥꯇꯔ ꯃꯅꯥ ꯍꯤꯡꯒꯣꯜ ꯌꯧꯁꯜꯂꯛꯑꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯑꯦꯕ ꯃꯝꯁꯤꯜꯂꯛꯑꯦ ꯁꯤꯗ ꯊꯝꯃꯦ ꯉꯁꯤꯗꯤ ꯌꯥꯎꯁꯪꯅꯦꯅ ꯃꯩꯁꯨ ꯅꯨꯡꯊꯤꯟꯗꯒꯤ ꯀꯣꯏꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯑꯩ ꯆꯥꯛ ꯊꯣꯡꯉꯤ ꯀꯟꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯤꯅꯦ ꯅꯥꯎꯕꯤ ꯅꯪꯅ ꯄꯤꯔꯛꯄ ꯀꯦꯟꯗꯜꯗꯨꯅꯦ ꯃꯊꯧ ꯐꯖꯅ ꯇꯧꯔꯦ ꯍꯟꯗꯛꯇꯤ ꯃꯥ ꯁꯤꯅ ꯂꯣꯏꯔꯦ ꯑꯔꯣꯏꯕ ꯄꯤꯁꯅꯤ ꯅꯨꯡꯁꯤꯌꯦ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯔꯥꯇꯦꯟ ꯄꯨꯡꯗꯣꯜ ꯊꯥꯜꯂꯒ ꯑꯩꯈꯣꯏ ꯀꯦꯔꯣꯁꯤꯟ ꯍꯥꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯛꯄꯗꯣ ꯑꯗꯒꯤ ꯏꯃꯥ ꯍꯣꯏꯅꯒ ꯆꯥꯛ ꯊꯣꯡꯕ ꯈꯪꯗꯦ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯄꯨꯟꯁꯤꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯅꯍꯥꯟꯋꯥꯏ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯝꯗꯥꯏꯗ ꯀꯦꯔꯤꯉꯩꯗ ꯃꯩ ꯃꯨꯠꯈꯤꯕꯗꯣ ꯁꯥꯎꯅꯤꯡꯕꯁꯤ ꯅꯤꯡꯁꯤꯡꯉꯦ
ꯁꯧꯒ꯭ꯔꯤꯁꯦ ꯃꯅꯝ ꯅꯨꯡꯁꯤꯔꯦꯍꯦ ꯃꯩꯁꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯩ ꯃꯨꯠꯈꯤꯕꯅꯦꯕꯀꯣ ꯑꯩꯒꯤ ꯏꯁꯤꯡ ꯌꯥꯍꯧꯔꯦ ꯑꯗꯨꯒ ꯀꯥꯈꯠꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯨꯠꯈ꯭ꯔꯦ ꯑꯩ ꯗꯥꯎ ꯐꯅꯕ ꯌꯥꯎꯋꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡꯁꯤꯃ ꯇꯥꯏꯌꯦꯕ ꯏꯁꯤꯡ ꯌꯥꯕ ꯅꯨꯃꯤꯠꯁꯦ ꯑꯇꯩ ꯀꯅꯥꯝ ꯌꯥꯍꯧꯗꯦ ꯑꯩ ꯈꯛꯇꯅ ꯌꯥꯍꯧꯔꯤꯁꯦ ꯑꯗꯣ ꯌꯥꯍꯧꯗꯦ ꯍꯥꯏꯕ ꯃꯣꯏꯒꯤ ꯑꯗꯨꯝ ꯈꯔ ꯌꯥꯍꯧꯔꯤꯕ ꯇꯪꯈꯥꯏꯗꯈꯤꯇꯪ ꯍꯟꯊꯕ ꯂꯤꯇꯔ 500ꯒꯤꯅꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯁ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯥꯒꯠꯂꯛꯑꯀꯥꯟꯗ ꯅꯣꯡꯒ ꯆꯨꯔꯀꯥꯟꯗ ꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯗꯧꯔꯤ